Kuki Millitant Uklf Amadi Security Force Anigi Marakta Akanba Maongda Khut Thoknakhre Churachandpur District ki Manung Chanba Hamlet Subdivision ki S Khonom amasung Khaupijang Village ki lonabada Security Force Amadi Uklf ki Anigi Marakta Yamna Akanba Maongda Khut Thoknakhre Hariba thodok asing asi ayuki pung 12 makhai adwaidagi numit yungba pung 12 adwai fawba thokhi hari Security Force aduna Gypsy amadi 407 truck talakpada Makoina Khonam Village yorakpada hana mafam aduda lairamba Kuki Millitant Uklf ge kangbu amana khanghaudana nongmai kapsilakibani hari maduda security na handuna nongmai kapada nakanani gi marakta yamna Akanba Maongda Khut Thoknakhre hari adubu hariba khut thoknaba aduda nakanani makta asok apan misiminade amata yawkhidesu hari Atopa police ki pau amada hariba khut thoknabagi thodok adu thokhiba leite security force ki team amana operation pangthoknanaba changsilubada hariba mafam aduda Uklf ge cadet sing lei haiba khanganaba nomai kapthorakhibani hari